मालेम संदोरक्लिब तमथीरब लाइना लाइचत लाक्सिनबगी पांदमदा मिनिस्ट्री ऑफ होम अफेयर्स ना लेबाकी मफम पुनमक लॉकडाउन तौख्रबा मतुंगदा मियामना तंगाई फदब पोलमसिंग लैनबगी खुदोंग चाबा फंगनबो ओइना चाना थकनबा अमदी ग्लोसरी की पोलम योनबा तोंगान दुकानसिंग थोंग हांगदबा मतम लाउथोखरि मणिपुर लेंगा की स्पेशल सेक्रेटरी होम जान प्रकाश ने थोखिबा ऑफिस मेमोरेंडम अमगी मतुंगिना ग्लोसरी आइटम मना मसिंग nga yerum meat amasung plant protection input yonba dukan sing mari lenaba district magistrate ki yathang matungina ningthauka yumsa kaisa amasung irai numit ta thong hangani hai electricity research station punamak ningthauka yumsa kaisa irai numit ta thong hangani pharmacy amasung milk booth singdi numit khudingi thong hangani hai laibak pokba sagon sen amasung thang numit ta thong hangada singdi wholesale da grocery gi polam yoliba dukan water bottling plant loinana agricultural input plant protection gi polam yon ba dukan singni district ki oina wholesale market ta athing ba thamgada numit singdi Imphal West Thawbal amasung Kaching district ki oina yumse kaise numit Imphal East amasung Bisnupur district ki oina sagol sale amasung atei district singina thang junumini wholesale market ta ki pochai tik lugada ba retailer singna mari leina ba deputy commissioner natraga designated officer singdagi mangjauna na aya lawgadaban Permit lawgada dukan amadi polam singi maming amasung kaya yamna lawgada haiban singba mayek sengna yawgadabani hai wholesaler khudimangna stock ki record maintain tawgadabani haina palladuna office memorandum asina hai tangai phadaba polam sing phanganabagi pandamda wholesaler khudimangna retailer singda pau phaunaba mathau tai state ki ngamkhai da mathau tawriba police personnel singna lawgadaba thodang gi matangda office memorandum asina hai Mao amasung Jiribam da mathau tawriba police personnel singna state asida changlakpa gari khudimaki number amadi gari sing adu da porakpa polam punamak record tawgadabani potchai pusilakpa driver singna ISBD da leiba Imphal West ki police team da report tawgadabani madugi matung tarakpa da petroleum tanker amadi LPG bullet punamak Malom oil depot amadi Sekmai gas bottling plant yauna sakhigadabani gari sing thunglaba amasung potchai unload tawbagi report numit khudingi home department da yahongadabani hai अरोबदा पॉपुलर न्यूज़ रीडर की वीडियो bu yeng biri bu khuding makpu thagache